Chief Minister N. Biren na Ishorgi nongdam matung inna ngasidi state asida tapna hanagi fibamda amukhan na hanjilakpa haure haina phongdokre. Wafam asi Senapati district ki mauda numit humni chupna chathagadaba Robvena ni 2024 haudokpagi thauramda phongdokhibane. Maugia Sufi Robvena ground da pangthokhiba thauram aduda Chief Minister Biren na haukhiba pumnamak kauthoknaraga amana amabungak piduna sigumba thauram asi Thauram Singh asida Kunja Singh na punna saruk yaminaba amuk haurakle. Tha taraga mapan asida CSO Singh nasu ing tappa hanjin hannaba achauba thaudang ama lauduna laklibane. Haukiba thaudok adu wakhal taminaba watpana maram oiraga thokibane. Hauzik state asida hana gumna nena taba ing tappa amuk hanna puraknaba hotnabada miyamnasu mateng pangbiyu haina appeal tawkhi. Chief Minister na makha taraduna state ki chingi mafam singbu tampaka manana chawkhatpa puraknabagidamag laingaga sina tongan ba khudongchaba sing piduna lakli haike. December 10 fawba chathagadauriba Robvena ni 2024 haudokpagi thauram aduda Mau constituency ge MLA Loshi Dikhosu saruk yaki. Trumpets herald of Robvena will now signal the official start of the festival. Robvena 2024. Mayauron dagi laiminara aba laiminara mamayam gi kaina khibagi madugi nauna unaba punba adugi mathakda ko reconciliation sai ibe mala na lauphoki padu siaba individual or groups forgive and forgetfulness madugi thambiri ba thimdu taabda dukki matik ekhoida nungai ba fawe Manipur da sumadu mathoktai Manipur da nante mafam khuding da kanana su lan da bangam de mioi bani asoi bi yawe adubu soi ki ba lan ki ba khuding mak toi koi unaraga wari saraga phaminaraga forgive and forget tongnar kanda generation gi tungi mirol gi da mukta koi satmin na bata bani